Meriang tabiriba pumampu Gorbachov na hanmakta taram okchari ngasi video sidi lupa lising kutra gi makada laiba khwaidagi faba phone kharadang khanga charga semjaba video ni video sibu meng tabiriba singa video sibu like to sinbiramu channel asibu subscribe to diba singna su channel asibu subscribe to sinbiramu ngasi gi video si matang sida hujarage video sibu loiba phawbutang meng tabe Meriang tabiriba pumampu hanmakta taram okchari amadi ngasi gi video sidi lupa lising kutra gi makada laiba lupa lising kundagi hora kutra pawbugi manungda laiba phone mayam asigi maraktagi khwaidagi overall da faba phone amakhaktang oina kangacharaga semjaba video ni hairiba phone asigi mamal asi lupa lising kuntra gi manungda laiba phone amani hairiba phone asidi Redmi K50i hairiba phone asini phone asida MediaTek Dimensity gi 8100 ki processor amadi 5080 mAh ki battery loinana 67 watt ki fast charging piri phone asida IPS LCD ki display 144 Hz oiba loinana 64 megapixel ki camera amadi phone asida matam ngo chanaraba LPDDR5 ki RAM loinana UFS 3.1 ki memory chingba yauriba matam asiga chanaba khwaidagi faba phone amani hairiba phone asi 6GB 128GB ki phone ni amadi phone asida 4K video namba yai phone asi palising kontragi manungda leiba phone kayamruk miyungjaraba matungda overall da phone asina mamal asiga piriba performance asiga khwaidagi hena chanaba phone amani khanduna hairiba video asi kangachabani amadi lupalising kontragi makada leiba khwaidagi faba phone oina semjabani phone asi nataba domna lupalising kun mangadagi na kutra fawgi manungda leiba afaba atopa phone ama yengbiramba taragasu Realme GT Neo 3T hairiba phone asisu leiba yaba phone amani loinana ngasi gi list asida panbada yaukidaba adomna sinariba natragana adomna pambiba lupa lising kuntra pawgi manungda leiba paba phone oigani khanba leiba taragasu ngasi gi video ge comment section da soi soidana adomgi aningba phongdok piramu ngasi gi oinadi video si matang asida loisinjari mieng tabiriba puno Gorbachov na amuka na thagatchari tungda anoba video amada bu thengnarsi matam matu fawgi damakta de myam punamaktage kaina bu kya thang nijari